Hello guys, welcome back to my YouTube channel. Nahangi Q&A makha samdadoine akoina maibani ki question hangnabido nahan angang khoi angang kapsilakpagi makha taba yagidabdo ngasi muk makha tarni duna video se ngai dida pat angang kapsil dorage natrade muk kapsiladi duna yare question hangbiro ready da lere ahanba question hangba haujarage nangna nangi punsida khwaidagi thengnaningdaba simada ai thengnaba songamoi khanba wa si thengnada yam wani ko ai amna thengnaningde sigumbaje hebado nang khwaidagi thengnaningdaba nangi punsida adudi mai pa kaina betare kai khangde da adu khatara nangna khumdu adudi aina lai khumdu gum hab lerena haidi mai pa na yaubirakta ibung pa isilina mayamje soingam yaubidaba adu ngaire hauji oinadi. Oh my god! Wow! Nangna khwaidagi koiba satningba lamje kai lamno Sengone loktak sa phangdabagi ai sawningimne na hanjo loktak sa phangde satni haramaga nagidana adu loktak hauji oinadi. Ima Manipur says Kanglaipak na Zaifare. Lutak jadning eh. Ani serpa hangja. Dan gilai partner nupa ja karma makhani nupa ba mai. Agi Si acting do. haidi leidana ngangbam thokba machang moiba kata amani dag nganga loisan gibi adugum du pa me am ko tharaga nupi kita nang yaudana ekta amana tawba yaw tawdana mi waga ngangna lebi nupa da pam de pesa pai da buduna tongana mo igre kwa ma gi oinadi haidi nupi na hada yam chaka tawdaba wa yam chaka ngangdaba nupa moiba gi li ma lebi do du pa nupa Mari suba question mo hangage. Asi yang mau dikapak tu malah hangar amat khange. Nang nana. Ndro to pa ni ba Si yang jang lagi en hen bang amoy khan ba nang khwai dai pa yang jang dai no. Oksa de ne as ngai khuwa kat aina khwai pam ba injang di oksa dare ado ai je haidi tasengna ne hayor ga di ne oksa lep kan ni nang akhoi yumda la adi nang oksa sa ba yaroi haibu boiro natraga dum ai je kainom tawdana nang oksa sa ba yaroi kholore kan thinga ba na ai songam ngamoi oi oksa hen ba dai songam ngamoi oksa yam charuba kholuba gi wa khak nate ado nice Oksa de job le ram ji yam tar bai wa na te ka ta na ta ba ai ni ne oksa je ya nang wa na te ba ena dine oksa ja haidi yamna tengko charubadi na te dana dum kitang charaga dum leini ba sungme lepadi ngamoi ba oksa yaw da ba punsi dudi ai gi punsi na trabane enamana oksa dina men dana aduga akoina men jenga oiba ado aina moi gi sai dara akana ne moi gi de sabi jingje ene sabi na taba se mai gi ni jingje noi ma hidi moi gi satna bi oram bagi ko oksa je sine kwai maru oina jalawe ko thaba kholing mata mi leitaba oiro sorat oiro luhongbo oiro nahutpa ama kholing ma oksa yaw da ngam leite ba khoi gi de aduna oksa di amba me oksa jari gai harau zabine wakhan ngai traba oksa jaw phara damne ai ju phai la phoi ja phai ko bala ai na ki sai khobra akoi bu matakta la phoi le be du ja phai khobra oksa jaw noi ngai ta ba wakhan ngai ta ba kwai na mi ba mga subu ko sala mo law khalage kano do nang na ne nang na kwai pam jaba dressing style Kai tam ba ja lawai nu bi da bu ka di ha ta ba ti sha dam ni la ni khanga am se le ni sam kan sa ga ni si ma ngai de chen da na te
ꯆꯠꯂꯒ ꯂꯋꯥꯏ ꯅꯨꯄꯤꯅꯦꯗ ꯑꯗꯣ ꯍꯩꯕꯤ ꯇꯥꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯇ꯭ꯔꯥꯏꯕꯀꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯄꯥꯝꯃꯦ ꯇ꯭ꯔꯥꯏꯕꯀꯤ ꯗ꯭ꯔꯦꯁꯇꯣ ꯀꯔꯤ ꯖꯥꯇꯤꯒꯤ ꯂꯦꯡꯃꯩꯒꯤ ꯑꯇꯩꯒꯤꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯂꯦꯡꯃꯩ ꯈꯛꯇ ꯈꯪꯕꯕꯨ ꯂꯦꯡꯃꯩꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯈ꯭ꯔꯤꯁꯃꯥꯁꯀꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯏꯄꯥꯒꯤ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯒꯤ ꯈꯨꯟꯗ ꯈ꯭ꯔꯤꯁꯃꯥꯁ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯒꯤ ꯂꯦꯡꯃꯩꯒꯤ ꯗ꯭ꯔꯦꯁꯇꯣ ꯌꯥꯝ ꯁꯦꯠꯂꯛꯑꯦ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯇꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯆꯥꯆꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯁꯦꯠꯂꯦ ꯊꯥꯕꯜ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯦꯡꯃꯩꯒꯤ ꯗ꯭ꯔꯦꯁ ꯍꯥꯞꯄ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯋꯦ ꯑꯗꯨ ꯄꯥꯝꯃꯦ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯅꯕꯨꯗꯤ ꯍꯦꯟꯕꯨꯗꯤ ꯍꯦꯜꯂꯦꯀꯣ ꯍꯥꯏꯗꯤ ꯐꯅꯦꯛ ꯅꯥꯏꯕꯤ ꯑꯗꯩ ꯐꯅꯦꯛ ꯅꯥꯏꯕꯤ ꯅꯠꯇ꯭ꯔꯁꯨ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯔꯗꯤ ꯐꯅꯦꯛꯄꯨ ꯑꯣꯏꯔꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯑꯩꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯃꯗ ꯑꯩꯅ ꯑꯃꯨꯛ ꯍꯪꯕꯒꯤ ꯇꯔꯟ ꯑꯩꯈꯣꯏ ꯅꯃꯒꯤ ꯀꯣꯏꯁꯟꯁꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯒ꯭ꯔꯦꯠ ꯆꯥꯈꯤꯕꯁꯦ ꯀꯩꯅꯣꯕ ꯅꯪꯅ ꯌꯥꯝ ꯄꯦꯟꯈꯤꯗꯕꯁꯦ ꯀꯔꯤꯅꯣ ꯂꯩꯗꯤ ꯂꯩꯌꯦ ꯍꯩꯅꯤꯡꯇꯦ ꯍꯩꯅꯤꯡꯇꯦ ꯍꯥꯏꯔꯛꯑꯣ ꯍꯩꯗꯤ ꯌꯥꯔꯣꯏꯑꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯈꯤꯗꯕꯁꯦ ꯕꯣꯏꯈꯦꯠ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯈꯤꯗꯕꯁꯦ ꯄꯦꯟꯗꯕꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯑꯣꯏ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯗꯨꯅ ꯌꯥꯝꯃꯟꯗꯅ ꯈꯟꯐꯝ ꯈꯪꯗꯦ ꯀꯔꯝꯕ ꯍꯩꯁꯤꯒꯦ ꯕꯣꯜꯈꯦꯠꯁꯨ ꯌꯥꯔꯦꯗ ꯊꯥꯅꯔꯣ ꯁ꯭ꯋꯥꯏꯗ ꯁꯦ ꯅꯦꯖꯥꯒꯤꯁꯤ ꯄꯥꯏꯔꯁꯦ ꯂꯥꯛꯑꯃꯣ ꯑꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯈꯤꯗꯕ ꯍꯥꯏꯔꯗꯤꯅꯦ ꯑꯩꯁꯦ ꯑꯩꯔꯒ ꯑꯃꯨꯛ ꯅꯣꯏꯒ ꯅꯨꯡꯉꯥꯏꯈꯤꯗꯗꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯈꯤꯗꯕ ꯍꯥꯏꯔꯗꯤ ꯄꯦꯟꯗꯕꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀോ ꯑꯗꯣ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯦꯟꯈꯤꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ luhongꯕꯁꯦ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯀꯦꯛ ꯀꯛꯄꯤ ꯌꯥꯝ ꯀꯦꯕꯤ ꯐꯣꯇꯣꯁꯨꯠ ꯇꯧꯗꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯝꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯃꯌꯥꯝ ꯍꯣꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯩꯔꯦꯕ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯣ ꯈꯪꯍꯧꯗꯅ ꯁꯨꯝ ꯅꯣꯏꯒꯤ ꯅꯌꯥꯝꯕ ꯅꯌꯥꯝꯕ ꯅꯠꯇꯦ ꯅꯕꯨꯡꯒ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯅ ꯈꯟꯖꯈꯤꯕꯅ ꯑꯃ ꯊꯣꯛꯈꯤꯕꯅ ꯑꯃ ꯑꯗꯨꯕꯨꯗꯤ ꯂꯥꯏꯕꯛꯇꯨꯗ ꯑꯃ ꯊꯣꯛꯄꯅꯤꯗꯅ ꯑꯩꯗꯣ ꯈꯥꯎꯌꯩꯗ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯈꯤꯗꯕ ꯑꯣꯏꯌꯦꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯀꯩꯅꯣ ꯇꯧ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒ ꯆꯠꯇꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯔ ꯑꯀꯦ ꯑꯃꯧꯗ ꯉꯥꯎꯖꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯁ ꯑꯣꯏꯍꯧꯋꯦꯗꯅ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯐꯪꯈꯤꯗꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯑꯣꯏ ꯑꯅꯤꯁꯨꯕꯁꯦ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯗꯥꯁꯄꯣꯔꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯑꯩ ꯅꯨꯄꯥ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯒꯨꯟ ꯍꯥꯏꯔꯗꯤ ꯃꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯦꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯗꯕ ꯅꯨꯄꯥ ꯑꯃꯅ ꯇꯧꯐꯝ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨꯝ ꯂꯣꯏ ꯇꯧꯋꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯗꯨ ꯋꯥ ꯌꯥꯝ ꯉꯥꯡꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯂꯣꯏꯅ ꯄꯨꯏꯌꯦ ꯑꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯗꯨꯅꯦ ꯑꯩꯅꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯁꯄꯣꯔꯗꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯑꯃꯒꯤꯁꯨ ꯋꯥꯗꯤ ꯌꯥꯎꯗꯦꯗꯅ ꯆꯀꯠ ꯇꯧꯗꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯁꯨ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯑꯗꯨ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯃꯊꯪꯀꯣ ꯑꯗꯨ ꯉꯥꯏꯈꯣꯕ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯌꯥꯝ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯕ ꯈꯪꯗꯦ ꯌꯥꯝꯅ ꯑꯗꯨꯝꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯅꯨꯄꯥꯁꯤꯡ ꯑꯩꯅ ꯁꯨꯝ ꯎꯔꯨꯕ ꯀꯥꯟꯗ ꯃꯣꯏ ꯁꯤꯗꯕꯩ ꯋꯥꯗꯤ ꯅꯠꯇꯕꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯁꯨꯅꯤꯡꯗꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯈꯪꯗꯦ ꯌꯥꯝ ꯂꯩ ꯑꯗꯨꯗꯩꯗꯣ ꯐꯪꯒꯗ꯭ꯔꯥ ꯀꯥꯏꯅꯗꯤ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯗꯦꯕ ꯑꯗꯣ ꯐꯪꯁꯨ ꯐꯪꯅꯤꯡꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯗꯗꯤ ꯄꯥꯟꯗꯤ ꯄꯥꯜꯂꯦ ꯑꯗꯣ ꯍꯥꯏꯅꯩꯗꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗꯅ ꯇꯥꯏꯌꯦ ꯀꯥꯏꯗ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯇꯥꯏꯌꯦ ꯃꯉꯣꯟꯗ ꯑꯄꯥꯝꯗꯕꯁꯨ ꯂꯩꯀꯣ ꯂꯩꯕꯗꯤ ꯍꯩꯔꯔꯣꯏꯒꯦ ꯑꯗꯨꯗꯤ ꯍꯩꯔꯔꯣꯏꯒꯦꯕ ꯑꯄꯥꯝꯕꯗꯣ ꯍꯩꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯒꯤ ꯑꯗꯨ ꯂꯣꯏꯅ ꯀꯩ ꯂꯣꯏ ꯆꯦꯜꯂꯦꯕ ꯂꯣꯏ ꯑꯗꯨꯒꯤ ꯃꯒꯨꯟꯁꯤꯡꯗꯣ ꯆꯦꯜꯂꯤꯕꯀꯣ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯑꯣꯟꯈꯤꯗ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ ꯑꯣꯜꯂꯔꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯊꯥꯏꯅꯩ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯛꯇꯦ ꯆꯦꯜꯂꯤꯌꯦ ꯑꯗꯨꯗꯩꯗꯣ ꯑꯗꯨꯅꯦ ꯌꯥꯔꯦ ꯅꯪ ꯅꯣꯡꯃꯗ ꯆꯥꯛ ꯀꯌꯥꯔꯛ ꯆꯥꯕꯤꯒꯦ
ꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯆꯥꯛ ꯅꯣꯡꯃꯗ ꯆꯥꯛ ꯀꯌꯥ ꯆꯥꯕꯤꯒꯦꯅ ꯍꯪꯉꯤꯁꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯆꯥꯛꯄꯨꯗꯤ ꯌꯥꯝ ꯆꯥꯔꯛꯑꯦꯕ ꯑꯩꯗꯤ ꯑꯆꯣꯏꯄꯥꯗꯤ ꯀꯌꯥ ꯆꯥꯗꯕꯤ ꯆꯥꯛꯇꯤ ꯆꯔꯥꯁꯨ ꯀꯌꯥ ꯋꯥꯟꯒꯟꯗꯦꯕ ꯑꯌꯨꯛꯇ ꯄꯦꯟꯅ ꯆꯥꯒ꯭ꯔꯅꯤꯀꯣ ꯀꯩꯅꯣꯕꯨ ꯅꯨꯡꯗꯥꯡꯐꯥꯎꯀꯤ ꯈꯥꯡꯒꯗꯕꯒꯤ ꯆꯥꯡꯗ ꯆꯥꯒꯅꯤ ꯑꯗꯨꯅ ꯆꯥꯕꯗꯣ ꯑꯩ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯆꯥꯗꯦ ꯑꯗꯨꯝ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯆꯥꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯆꯣꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯃꯛꯇꯦ ꯑꯆꯥꯄꯣꯠꯁꯨ ꯀꯌꯥ ꯆꯥꯔꯛꯇꯦ ꯍꯥ ꯄꯤꯖꯈ꯭ꯔꯕꯅꯦ ꯍꯥ ꯌꯥꯟ ꯌꯥꯝꯗ ꯆꯠꯂꯦ ꯁꯣꯝꯗ ꯆꯠꯂꯣ ꯏꯔꯤ ꯀꯨꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯆꯥꯔꯝꯕꯗꯒꯤ ꯍꯦꯟꯖꯜꯂꯦ ꯍꯧꯖꯤꯛꯅ ꯏꯆꯥ ꯑꯃ ꯌꯥꯎꯕꯒꯤ ꯃꯤꯅꯒ ꯍꯥꯏꯅꯩꯀꯣ ꯃꯆꯥ ꯆꯦꯡꯒꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯏꯌꯦꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯆꯥꯛ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯆꯥꯛ ꯇꯨꯕꯗ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯉꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯏꯌꯦꯅ ꯑꯗꯣ ꯃꯣꯏꯗꯤ ꯈꯖꯤꯛ ꯈꯖꯤꯛꯇꯪꯅꯦꯕ ꯆꯥꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩ ꯈꯛꯇꯅꯦꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯍꯩꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯣꯏꯅꯅꯦ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯆꯥꯔꯤꯗꯣ ꯔꯦꯇꯤꯟ ꯄꯨꯟꯅꯕꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯕꯤꯕ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯏꯆꯥ ꯑꯁꯦꯡꯕꯒꯤꯗꯣ ꯍꯦꯟꯖꯟꯅ ꯆꯥꯕꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯖꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯅ ꯅꯣꯡꯃꯗ ꯆꯥꯛꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯔꯤꯔꯛꯇꯤ ꯆꯥꯗꯦ ꯌꯥꯝꯗ꯭ꯔꯕꯗ ꯑꯍꯨꯝꯂꯛ ꯑꯗꯨꯝ ꯆꯔꯥ ꯋꯥꯠꯂꯦꯀꯣ ꯆꯔꯥ ꯋꯥꯠꯂꯒ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯋꯥꯟꯗ꯭ꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯀꯛꯄ ꯈꯣꯠꯄ ꯂꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯏ ꯃꯔꯤꯁꯨꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯦꯝꯕꯝ ꯐꯦꯃꯤꯂꯤꯒꯤꯀꯣ ꯃꯇꯥꯡꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯍꯥꯏꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯨꯝ ꯅꯪꯅ ꯀꯃꯥꯏꯅ ꯐꯖꯅ ꯍꯪꯉꯣ ꯅꯪ ꯀꯣꯏꯁꯟꯗꯣ ꯇꯥꯗꯧ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤꯅꯦ ꯌꯨꯝꯂꯦꯝꯕꯝ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ ꯑꯇꯣꯞꯄ ꯄꯥꯔꯣꯅꯔꯦ ꯑꯩꯈꯣꯏ ꯌꯨꯝꯂꯦꯝꯕꯝ ꯐꯦꯃꯤꯂꯤꯁꯦ ꯁꯤꯗ ꯅꯪꯅ ꯀꯔꯤ ꯐꯥꯎꯕ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯀꯃꯥꯏꯅ ꯐꯥꯎꯒꯦꯕ ꯅꯪ ꯂꯩꯕꯗ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕꯒꯨꯝꯕꯗꯣ ꯑꯣ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯈꯨꯝꯃꯒꯦ ꯑꯩꯅ ꯌꯨꯝꯂꯦꯝ ꯑꯩꯈꯣꯏꯁꯤ ꯌꯨꯝꯂꯦꯝꯕ ꯍꯣꯏꯅꯦ ꯅꯣꯏꯒꯤ ꯌꯨꯝꯂꯦꯝꯕꯝꯁꯦ ꯑꯩꯅ ꯌꯨꯝꯂꯦꯝꯕꯝꯁꯤꯗ ꯄꯥꯜꯂꯛꯑꯀꯥꯟꯗꯅꯦ ꯑꯩ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗ ꯂꯩꯔꯝꯃꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯕ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯃꯒꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯑꯩꯅ ꯈꯨꯝꯕꯤꯁꯦ ꯌꯥꯝ ꯇꯥꯏꯌꯣꯟꯅꯗꯣꯏꯖꯥꯠꯂꯥ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯂꯦꯝꯕꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯅ ꯁꯤ ꯏꯃꯨꯡꯁꯦ ꯁꯤꯒꯨꯝꯕ ꯏꯃꯨꯡꯅꯤꯀꯣ ꯈꯟꯕꯗꯨꯔ ꯅꯪꯅ ꯐꯣꯡꯗꯣꯛꯑꯒꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯟꯕꯗꯣ ꯐꯣꯡꯗꯣꯛꯑꯒꯦꯕ ꯑꯩꯅ ꯂꯥꯛꯑꯀꯥꯟꯗ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯐꯣꯡꯉꯣꯀꯣ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯐꯣꯡꯒꯦ ꯍꯩꯗꯅꯗꯕꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯤ ꯑꯃꯒ ꯌꯥꯝꯅ ꯌꯦꯡꯊꯤꯅꯕꯁꯨ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯗꯨ ꯇꯧꯕ ꯑꯃꯅ ꯑꯗꯥ ꯇꯧꯕ ꯍꯥꯏꯔꯒ ꯌꯦꯡꯖꯅꯕꯁꯨ ꯂꯩꯇꯕ ꯑꯗꯨꯝ ꯗꯣꯔꯣ ꯇꯧꯔꯀꯥꯟꯗ ꯒꯦꯖꯥ ꯃꯊꯦꯜꯒ ꯂꯥꯟꯅꯔꯒ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯣꯏꯌꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯕꯅꯦꯀꯣ ꯁꯤ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯅꯦ ꯈꯟꯕꯗோ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯗꯦꯗ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯌꯦ ꯂꯩꯕꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯣꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯂꯣꯏꯅ ꯐꯩ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯩꯌꯦ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯅꯪꯒꯤ ꯂꯥꯁ ꯀꯣꯏꯁꯟ ꯀꯣ ꯂꯩꯁꯥꯔꯤꯉꯩꯒ ꯀꯣ ꯅꯪꯒꯤ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯈꯦꯠꯅꯕꯗꯣ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯄꯥꯝꯖꯕꯗꯣ ꯀꯩꯅꯣꯕ ꯅꯪꯒꯤꯗꯤ ꯀꯣꯏꯁꯟ ꯑꯅꯤ ꯊꯣꯛꯑꯦꯀꯣ ꯑꯅꯤ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒ ꯃꯧ ꯑꯣꯏꯔꯤꯉꯩꯒ ꯈꯦꯠꯅꯕꯁꯦ ꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯩꯌɛ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯄꯨꯔꯥ ꯐ꯭ꯔꯤꯅꯤꯀꯣ ꯑꯗꯨꯒ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯍꯩꯕꯗ ꯍꯩꯃꯟꯕ ꯊꯣꯛꯑꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤꯀꯣ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ ꯅꯠꯇꯕ ꯊꯕꯛꯁꯦ ꯈꯦꯠꯅꯕ ꯂꯩꯔꯛꯑꯦꯕ ꯃꯧ ꯑꯩꯅ ꯄꯨꯡ 9ꯗ ꯍꯧꯒꯠꯀꯦꯁꯨ ꯌꯥꯏ ꯍꯥꯏꯗꯤ 9ꯗ ꯍꯧꯒꯠꯀꯦꯗꯤ ꯌꯥꯔꯣꯏ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕ ꯈꯛ ꯉꯥꯏ ꯑꯇꯩ ꯈꯦꯠꯅꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯅꯣꯗ ꯈꯔ ꯍꯥꯏꯗꯤ ꯃꯧ ꯑꯣꯏꯈ꯭ꯔꯒꯅ ꯄꯨꯔꯥ ꯀꯩꯅꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯇꯥꯏꯞ ꯂꯩꯈꯤꯕ ꯍꯩꯇ꯭ꯔꯥ ꯃꯥꯅꯦ ꯅꯪꯁꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯂꯩꯅꯕ
ꯀꯧꯀꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯕ ꯂꯩꯁꯥꯔꯤꯉꯩꯗꯅ ꯄꯨꯔꯥ ꯀꯩꯅꯣ ꯁꯥꯔꯗꯣ ꯂꯪꯕ꯭ꯔꯥꯏ ꯃꯤꯅꯦꯕꯗꯣ ꯁꯤꯅꯦ ꯈꯦꯠꯅꯕ ꯍꯩꯔꯒꯗꯤ ꯑꯗꯨ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯑꯅꯤꯃꯛꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯅꯪꯅ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯔꯗꯤ ꯊꯕꯛꯀꯥꯁꯦ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯔꯒ ꯇꯨꯝꯅꯤꯡꯕ ꯃꯇꯝ ꯇꯨꯝꯕ ꯁꯤ ꯌꯥꯗꯦ ꯈꯠꯄ ꯑꯩꯅ ꯃꯥꯅꯦ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯥꯏꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛ ꯑꯦꯟꯖꯣꯏ ꯇꯧꯔ ꯂꯩꯕꯗꯣ ꯑꯦꯟꯖꯣꯏ ꯆꯨꯝꯃꯤꯕ꯭ꯔꯥ ꯑꯩ ꯉꯥꯡꯉꯤꯕꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯌꯦꯠꯂꯁꯤ ꯂꯪꯊꯣꯛꯀꯗꯧꯅꯦ ꯑꯩꯅ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯄꯥꯝꯖꯕꯗꯤ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯒꯅ ꯃꯧ ꯑꯣꯏꯕꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯀꯔꯤꯁꯨ ꯄꯥꯝꯕ ꯂꯩꯇꯦ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯕꯨ ꯍꯦꯔꯣ ꯃꯉꯥꯏꯔꯦ ꯄꯥꯝꯕ ꯑꯗꯨꯒꯤꯅ ꯍꯣꯏ ꯍꯦꯔꯣ ꯄꯥꯝꯃꯦ ꯑꯗꯣ ꯂꯣꯏꯈ꯭ꯔꯦ ꯏꯅꯝꯃ ꯄꯨꯈꯣꯁꯦ ꯑꯝꯇꯪ ꯗꯨꯀꯥꯟꯃ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯝ ꯌꯦꯠꯂꯦꯕ ꯄ꯭ꯂꯤꯖ ꯁꯤ ꯃꯇꯦꯡ ꯍꯣꯏ ꯉꯥꯛꯇꯪꯅꯦ ꯌꯥꯔꯕ ꯌꯥꯔꯦ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥ ꯑꯍꯟꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯧ ꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯑꯣꯏꯔꯦ ꯃꯧꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯒ ꯗ꯭ꯔꯦꯁꯀ ꯐꯖꯅ ꯁꯦꯠꯄ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯗ꯭ꯔꯦꯁ ꯐꯖꯅ ꯁꯦꯠꯄ ꯁꯨꯠꯀꯁꯦ ꯐꯖꯅ ꯁꯦꯠꯂꯒ ꯂꯩꯕ ꯀꯦꯔꯒ ꯂꯩꯕ ꯀꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯀꯦꯗꯕꯤ ꯆꯃꯣꯠꯅ ꯂꯩꯕꯤ ꯅꯠꯇꯕꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯄꯥꯝꯖꯕꯗꯤ ꯀꯦꯕ ꯄꯥꯝꯃꯦ ꯑꯗꯨꯝ ꯗ꯭ꯔꯦꯁꯀ ꯅꯥꯟꯅ ꯂꯩꯕ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯆꯦꯜꯂꯁꯨ ꯅꯥꯟꯕ ꯃꯤꯗꯤ ꯅꯥꯜꯂꯦꯕ ꯑꯗꯨꯏꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯄꯥꯝꯕꯗꯤ ꯅꯥꯟꯅ ꯂꯩꯕꯗꯣ ꯀꯦꯗꯅ ꯁꯨꯠꯀ ꯐꯖꯕ ꯁꯦꯠꯂꯒ ꯑꯗꯨ ꯈꯜꯂ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯦꯕ ꯑꯗꯨ ꯈꯜꯂ ꯌꯨꯝ ꯄꯥꯜꯂꯒ ꯑꯣꯏꯔꯝꯗ꯭ꯔꯤꯔꯕ ꯑꯗꯨ ꯃꯥ ꯗ꯭ꯔꯦꯁ ꯐꯖꯅ ꯁꯦꯠꯄ ꯑꯗꯨꯒ ꯀꯦꯔ ꯂꯩꯕ ꯁꯤ ꯈꯛꯇꯅꯦ ꯃꯧꯒꯤꯗ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯇꯩ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯥꯝꯖꯗꯕꯩ ꯋꯥꯅꯦ ꯇꯧꯋꯦꯗꯅ ꯐꯠꯇꯕꯤꯁꯦ ꯁꯤꯅꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯕꯥꯅꯤꯒꯤ Q&A ꯍꯥꯏꯇꯥꯔꯦ ꯍꯪꯅꯕ ꯀꯣꯏꯁꯟ ꯍꯪꯅꯕꯗꯣ ꯃꯥꯒꯤ ꯑꯩꯅ ꯍꯪꯈ꯭ꯔꯦ ꯃꯥ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯪꯂꯦ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯇꯧ ꯃꯅꯥ ꯃꯗ ꯐꯨꯏꯌꯦ ꯕꯥꯏ ꯀꯔꯤꯅ ꯕꯥꯏ ꯅꯣꯏꯅꯤ ꯌꯥꯎꯔ ꯂꯥꯁꯀꯤꯁꯦ ꯂꯥ ꯁꯣꯏꯄꯨ ꯅꯉꯣꯟꯗ ꯍꯪꯒꯦ ꯀꯣꯏꯁꯟ ꯁꯣꯏꯄꯨꯗ ꯀꯣꯏꯁꯟ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯅꯨꯄꯥꯒ ꯏꯌꯥꯅꯨꯄꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥ ꯑꯃꯅꯦ ꯃꯣꯏꯅꯤꯗ ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯃꯃꯝꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯞꯄꯝꯒꯦ ꯃꯥꯒꯤ ꯃꯤꯡꯅ ꯆꯤꯆꯦꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯁꯣꯏꯄꯨ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯈ꯭ꯔꯣ ꯃꯌꯥꯝꯗ ꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯇꯥꯔꯦ ꯁꯤꯅ ꯏꯅꯥꯎꯅꯨꯄꯥ ꯇꯣꯟꯗꯥꯝ ꯁꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯆꯤꯆꯦꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡꯂꯣꯁꯥ ꯆꯤꯆꯦꯅ ꯅꯨꯡꯁꯤꯅ ꯁꯣꯏꯄꯨ ꯁꯣꯏꯁꯣꯏ ꯀꯧꯏ ꯃꯥꯁꯦ ꯃꯨꯔꯒ ꯌꯥꯝꯅ ꯊꯤꯕ ꯅꯪꯒꯤ ꯀꯣꯏꯁꯟ ꯑꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯏꯟꯇ꯭ꯔꯣ ꯇꯧꯍꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅꯕꯨꯗꯤ ꯁꯣꯏꯁꯣꯏ ꯀꯧꯋꯦꯕꯀꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯣ ꯃꯥ ꯃꯁꯥꯏꯗꯒꯤ ꯇꯥꯔꯁꯤꯀꯣ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯈ꯭ꯔꯣ Hai mèo ấy ghi mình chúng ta mình bạn thấy bắt cầu đi. ꯑꯗꯨ ꯅꯪ ꯑꯩꯅ ꯆꯤꯆꯦꯅ ꯅꯪꯉꯣꯟꯗ ꯍꯪꯗꯣꯏꯕ ꯀꯣꯏꯁꯟꯁꯦ ꯅꯪ ꯐꯖꯅ ꯑꯁꯦꯡꯕ ꯈꯨꯝꯃꯛꯀꯗꯣꯏꯅꯤꯀꯣ ꯅꯪꯅꯅꯦ ꯆꯤꯆꯦꯗꯒꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯪ ꯆꯤꯆꯦꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯆꯤꯆꯦꯅ ꯅꯪꯉꯣꯟꯗ ꯇꯧꯕꯤꯕꯗ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯈꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯆꯥꯛ ꯊꯣꯡꯕꯤꯕꯗꯣ ꯀꯔꯤ ꯍꯪꯉꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯅꯪꯅ ꯍꯪꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗ ꯀꯔꯤ ꯏꯟꯖꯥꯡꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯅꯪꯅ ꯍꯥ ꯍꯪꯒꯥꯝ Oh my god! Wow! ꯆꯤꯆꯦꯅ ꯊꯣꯡꯕ ꯍꯪꯒꯥꯝꯁꯤ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯅ Nó quay cho trai nè. Mấy gì vậy? ꯑꯗꯨꯒ ꯅꯪꯅ ꯅꯦ ꯆꯤꯆꯦꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯗꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯕꯗ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯗꯕꯁꯦ ꯀꯩꯅꯣ Say. ꯅꯪꯅ ꯆꯤꯆꯦꯗꯒꯤ ꯈ꯭ꯋꯥꯏ
Q&A เนี่ยอีโปสิตาตาเนี่ยอมวน mana chai hai je ko ma di akoi kolup ta ta re ne akoi si kolup ta akoi yum le mom kolup ta ma jina ko ai atona tang oi re ba akoi gi oina adu da ji da ma je su bu bi dre ko su bu bi de ma won am dun to tham bi ma yam na akoi ibung sing na bu oi ro i bi de ipwa na bu oi ro i chi sing na bu oi ro ai na lu na thame ma je su bu bi de ma ma khak thana ne ma je phu ri je khang ba thi phu bi ma ma na di khop pa ko không ngang này con nên là mama này đi tí phụ bì mà khôi này phụ bì để tôi rồi chắc là cả bài tài đấy mà gì hay đi mà gì anh nào bây giờ lấy vào thay nàng ngang ở cái này hay đi magi heart sẽ mà poco mà tầm đã hồi nó tàu gì đó na ai khăng nghe mà Nga sai. handak se ma je na ba matam da ma je magi heart se da hoi na to ba gi anga kan da ma je mi la ga isu am kuin tham gi ba ma je pok pa da gi daga ma magi sangom ju thak khi de ba ina ma nang ma pan chalo ai khawrak to re ma je adu mai isu daga thamma ko ina thamma ga yum daga pudhara ki de ba mai sangom ga thak ki de adu gi ma je am lun thawe khoi myam na adu daga ma je noma ai jina khara angang oi ri kan hai tare ko yam angang bu na tre ai gi ibung je ai di akoi ipa gi ma je naw de ibung je tare ne ba adu gi khwai atom ba ibung atom ba je ma ga ai ga si ga lei ba matam na ma je yang jing ga na bi du hau gi ba adu hau ba matam ji da ma je ga ni sor ga hon gi da bi da ai ting ga lei thok ge ba ai anga khar oi ga ai je ka pe khom ra mayam na ga thi me kam taw roi adum sidi angang oi bu gi lai ho masa sa ka la kan da adum yang jing ba do masa son ba mi gi di taw ba ne khot pa ne adum hai ba adu matam na ma je yang jing ba taw gi ga da ai je ka ai kap pa ji khoi no adu da moi mama ga mai mapa ga na yam thiem na ga taw gi ba ai na di yam lun thor tham ba do adu matam da gi ma je adum phubi da khoi mayam na phubi gi de ma je adu da gi ma je yam ga ni afau sa ga ma ngai re na mu khai bim taw gre ma je adu da gi ai na thit pa ne da ma bung sing yam thi di pu pa ne do ma di yam pa phubi dre do su ma na sei hai na khai ra kre adu nang na ji je da hang ni mo question hai ro Leite. Hey, is, leite rồi. Hang ở cái nào mà? Hay rồi. Nga cái đi qua đi mẹ ăn thôi đi nang gì? Iskunda diwali yang ni bani ichil me bani. Sina iri komba ai ibung gi macha. Hay rồi, hay mẹ ăn đâu rồi. Hay ning đâu là? Cái gì? Không phong mula, nang tungan ta le, không phong mula. Kaya, kaya Kolom ni ye in. Sila phong mula, iri komba. Kala. Phong mula. Kala na tumili. Ura rồi, phone đấy udah bên. Nang juga senang ora. Ha kan no. Nang cái đi nisa cái đi am close oi na dam ni nang di nisa cái khang rồi ba. Hang lo. Kang na harba. Ai na pa grazi deu zik ti lu lai ho tau dre. Wa khan nu ngai ta bi su tau dre. Soipu ga lai ra bani na. Na ba phare. Lupa ko yun. Nupa koi bra. Koi dia. Jije nupa koi ra ko sumai lai gi dra. Nupa koi ra wali sai. Ha. Ano yan na ko dala. Ai ahan ngồi dri ba. Koi na ba muk la. cái nó tiêu không vấn đề Ai nupa koi. Mai koi. Ko jo ka. Goodness. Sai pa ba jan ai. Koy manam di ko. Nagwala ka ni ba ije. Uji ori gan sa. Masak pa joy na. Pa mi ne sana sina. Nang ai iya nupa oi ram dri nang ai na pam jan la di ka mai to ba na ai ko na da. Okay, matang asida ngasigi video sa elo silage. Ini ko ma. Nang kadi haningi ba? Haning drama. Adu di. Bye bye to bro. Bye mayam. Hi bro. Kadi hay to ba? Jadi dapat like, share, subscribe tau biru. Ha, atay di. Kami yang tu wali. Kami to do lam bra. Nah, ba, yang ni. Bye bye to bro tu dia. Bye bye. Nang tok ne. Bye bye. I don't know